France da ka Henna Shaba Maramna Houkhiba Chayolda Mioi Lising Henna Siduna Europe ki record OIKHRE France da Houkhiba Chayolda ka Henna Shaba Maram Oiduna Mioi Lising Henna Sizilakpa aduna Europe ki record OIKHRE haina leibak adugi Public Health Agency ki maikaidagi fongdorakli maru oina France amachung Germany da sabagi chang asi topa Europe atopa Europe ki leibak singa Changdam narubada ka Henna sagalakpani Germany gi konung balinda da miyam tinba mafam singda police ki maikaidagi ising kaptuna inthanaba honaki Europe ta heat wave aduna chayol asigi doshilakpada mamangda lairamba sabagi changdagi yamna hengalakhi adubo hausi continent adugi nongpok thangba maikairomda wave asi amu haitharakli Germany gi Kavus city da Celsius degree kumapan dasmik mari numidangi matamda saki aduga nungthilda record tawkiba sabagi chang aduda kunmathoi dasmik manga oiki Europe the base tawba tongan ba scientist apunba amana Houkhiba irai nimita fongdorakiba wafamda malemgi oina leirakliba climate change asina maram oiduna sabagi chang asi honglakpani scientist singi study aduda thamlakpada chahi kungi mamangda state aduda saramba changdagi hojik sariba asina saruk chani hengalakli France da maru oina Paris city da ka Henna sabada sibagi chang asi hengalakpani yumsa kaisha numita Mioi Lising chani henbarom sikhibani loina na makha tarakpa numit nini da Lising chamrina haigalaki haina leibak adugi Public Health Agency ki maikaidagi fongdorakli siriba Mioi Sing asi chada Marifu manga di masagi chahi humfu manga gi mathak laiba mioi ni Sweden da Tomelilla da laiba Sommerland Park amada braja tarakpadagi mioi kaya ama aso apan nangduna laikat naki Europe ki ayamba mafamda ka Henna asaba asigi matungda akhag araw galoinana nong tabagi fibram su mayok naki Greece ki civil Protection Agency na laibak adugi mafam manga da ka Henna sarakpa aduna lanmai chawrakpa yabagi warning lautokhre amaromda Denmark ta ngasi ayub braza tarakpagi masing 10,000 record tawki